School affiliation ki wathok loikre haine loba yadri tawbatabu namthakta tawramba Churachandpur amasung Kangpokpi district ki school kunmanga gi CBSE da affiliation tawba adudi handokre aranba mong affiliation tawramba degi amadi state government ki mari leinaba authority na lana tawkhibani haiba thinduna takpadagi affiliation handokhiba aduna loire haina tuminna leithokpa yaroi State government ke mari leinaba competent authority ne pifam thokpa no objection certificate pi bagi mahuta competent oideba mine piramagi matang si yamna kupsina yengba tai matang ase lakleba wafam amadi no objection certificate piram leba adusu competent su oidaba zonal education officer singi sasinaba saine ne haiba wafam sisu yamna hena kupsina yengsinba tai Board of Secondary Education Manipur da affiliate tawba school lamana Board of Secondary Education Manipur bu pamjadre atopa board amada affiliate tawjarage haibada thoidongna akaiba leite madu school adugi amadi school adugi authority ki apambani apamba adugi matung ina rule amasu regulation singa angna thabak tawba tai Central Board of Secondary Education New Delhi da affiliate tawnabagi damak ihan hanbada Manipur government ki mari leinaba education department na no objection certificate pi batai No objection certificate piyu haiduna che thakre haiduna madugi pakhum phangdana kana no competent authorities oideba miyogi sahi saraga no objection certificate sign tawsilaga CBSE gi affiliation lawna honaramba tarabadi logi matung inna amadi rule and regulation gi matung inna thabak lokhat patai No objection certificate aduda tawriba signature adusu asabani haiba asigi matangdasu yamna hena kumna yengsin batai Haujik lakleba wafam di mafam matamgi wafam asini miyamna khangnaraba wafam amadi Manipurda kuki singna namna taba mafam sing tonganba administration ama lehelu haina India government ta haukhiba me tarani thoidagi kuki MLA tarana takshinduna lakli haiba asini Taliba diman asi maram sai natraga sade amadi taliba diman asi phangani natraga phangloi haiba wafam duna tongan na thamkhraga diman asi ke saruk am oina tokhai tanarabani haina utna bohona bada karigumbada aranba thabasing tarok labadi madu sumde laukpham thoktaba khudong chaba lawbani madusu aranba mongda khudong chaba lawbani adubu luribadi aranbana asumba sabana kaya yamna koina satkadegi haiba asi pumna makna khanthaba summi khantharaga thabak tawba summi Haukiba me ahumdagi Manipur da tholak irang asida mi chanirongi mamal yam khraba punsi sing pikham nakre mi lesing kaya asok apan nangkre yum lesing kaya maina tumna sakre yum lesing kaya mangta kre mi lesing yangkai henbana mayum da laiba phangdana relief camp sing amadi government matam kharagi oina saba sang singda mayum oiduna wana punsi hingli Thani palo masi mungnariba phurup anigi miyoi singda natana Manipur da laiba phurup pumnamki miyoi sing awaba phibam mayok naduna leiri miyamna asuk yamna awaba maisa khangduna leiba marak asida namthak mayam ama tawduna taliba demand adugi masak sagatkani hairabadi madu khwaidigi henna phattaba thabakni asiguma thabak asidi phurup amatana tawpham thokte yamna chumba wafam ama leitabade nate Manipur da haudik tholiba wathok amadi oiriba phibam asina district khargi mairoi singi mahitambagi thabakta achouba akaiba ama oire haibadudi yamna chummi akaibu oibegi wadi mugnariba kanglup animakini mairoi singi education career gi yenglaga phagadaba mawong ama yengbada karisu akaiba leite madusu tawpham thokpa thabak ni haina loba adumak yai Taliba tonganba administration phangba phangdabagi wafamna tongana thamkhraga haujik leiriba phibam asi mafam amaga sangnaba yadaba phibam ni haibasidi summi maramaduna tungi yumbrel oigadaba mairoi singi khallaga Board of Secondary Education Manipur da affiliate tawduna leibagi mahutta Central Board of Secondary Education New Delhi da affiliate tawnaba honarakpa akaiba nate tawbatabu rule and regulation sing adungangna tawba tabani Manipur da phurup anigi marakta muknaba lei haiduna su mairoi singi career gi yengduna Imphal da leiba board natraga body da affiliate tawduna leibada khudong charoi dabana Delhi da natraga atopa mafam da leiba board natraga body da affiliate tawnaba honarakpada ayaba pirak loi haiba leite adunadi tawpham thopa thabak sing tawdaduna namthak ki thabak tarokpa tarabadi madu namthak tawriba kangbu adugi phajadaba amadi phattaba wakhalon adu phudorakpani haina lawba tai masidi kanglup natraga phurup amai wakhalon oramdaba yai kanaguma miyoi kharagi thabak su oramba yai tawbatabu aranba thabak tawramba singdudi tawriba aranba thabak sing aduga chanana chairak phanghanba tai